Yelhoumee Nattaba Kuki ST status Louthoknaba Meitei scheduled drive list chalhannaba Maheshwar 2000 handak nongna Travel Affairs Minister oina Taksinkhre Union Minister Utam onaduna Taksinkhre. Union Minister of State for Social Justice and Empowerment Ramdas P. Atwale yauna Party asigi National Secretary Maheshwar 2000 ngarang numidang Delhi Talkoda Road by Union Travel Affairs Minister Utam gi yumda onaduna wafam singasi Taksinkhre mani. Unaba aduda British na Kuki Singdagina Manipur ki pusalakibadagi hauraga hauzik fawbada leiriba pibam sing yauba memorandum amasu kusinaki panbayai mamangda leiramba Union Travel Affairs Minister dasu Taksinkhre bagi lunna Manipur lengakta Kuki dagi ST status Louthoknaba amadi Meitei singbu ST chalhannaba recommendation tharaknaba khangan kibalaikrabani masida sunatana memorandum aduda yauriba history amadi palli wafam singsu marik chumna khanabagi lunna Makhataba steps sing athubada paikhat pinanaba takselam ki hairi.